ꯊꯥ ꯑꯁꯤꯒꯤ ꯇꯔꯨꯛꯇ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯁꯪꯒꯥꯔꯝꯂꯕ ꯁꯉꯥꯏꯊꯦꯜ ꯄꯥꯔꯛꯇ ꯂꯩꯕ ꯃꯅꯤꯄꯨꯔ ꯑꯣꯂꯦꯝꯄꯤꯌꯟ ꯄꯥꯔꯛ ꯉꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯄꯣꯔꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯁꯛꯅꯥꯏꯔꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯁ꯭ꯄꯣꯔꯠꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯀꯨꯝꯖꯥ 1934ꯗꯒꯤ ꯍꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯄꯥꯡꯊꯣꯛꯄ ꯑꯣꯂꯦꯝꯄꯤꯛ ꯒꯦꯝꯁꯤꯡꯗ ꯁꯔꯨꯛ ꯌꯥꯔꯨꯕ ꯑꯣꯂꯦꯝꯄꯤꯌꯟꯁꯤꯡꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯆꯠꯂꯤꯕ ꯆꯍꯤ 2016 ꯐꯥꯎꯕꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯁꯥꯟꯅꯗ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯒꯣꯜꯗ ꯃꯦꯗꯜ ꯂꯧꯔꯛꯈ꯭ꯔꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯂꯤꯁ꯭ꯠ ꯂꯧꯈꯠꯇꯨꯅ ꯃꯈꯣꯏꯗ ꯂꯩꯉꯥꯛꯅ ꯄꯤꯕ ꯌꯥꯕ ꯆꯥꯅꯕ ꯊꯕꯛꯁꯤꯡ ꯄꯤꯅꯕ ꯌꯦꯡꯁꯤꯜꯂꯒꯅꯤ꯫ ꯃꯅꯤꯄꯨꯔꯅ ꯁ꯭ꯄꯣꯔꯠꯁꯀꯤ ꯂꯝꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯀꯌꯥ ꯂꯧꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯕꯁꯤ ꯄꯤꯛꯈ꯭ꯔꯕ ꯁ꯭ꯇꯦꯠ ꯑꯁꯤꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯣꯂꯦꯝꯄꯤꯌꯟ 19 ꯄꯨꯊꯣꯛꯄ ꯉꯝꯈꯤꯕ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯦ꯫ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤꯕꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯁꯛ ꯈꯪꯕꯤꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯈꯨꯗꯣꯜ ꯑꯁꯤꯁꯨ ꯄꯤꯔꯛꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯁꯤꯡ, MLAꯁꯤꯡ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ स्पोर्ट्स की दमकता भारत दा ममिंग लेबा दुम स्टेट में पावर हाउस ऑफ इंडियन स्पोर्ट्स हाइडेनी अदुमंगना अमकतंग आइबा नेशनल स्पोर्ट्स यूनिवर्सिटी सी ऑनरेबल प्राइम मिनिस्टर नरेंद्र मोदी जी ने बगी असे होरई बांगांग सिंह नहा सिंह ड्रग तगी लाफोरंगबा निशा तगी लाफोरंगबा थक्सी कासी लेबा मसामो फबा हेल्दी सोसाइटी में हेल्दी स्टेट में हेन बगी पांदम दे कोई तौजबनी रोशन जरपदा यमोना सिगी लम डोनेट ओबिरिबा मयाम अदुगा साइबुंग विलेज की निंगथौ अदुगा प्रजा सिंह नखोइना याम मतमदा दुम सेनरगा येंगागा लेरदबनी अदुना नखोइ गुसुई अनन थागतचरी अदु ngasi स्पोर्ट्स की अथॉरिटी एसोसिएशन मयाम की लाकपिरिबा मयाम पुनम मयाम सैक्रिफाइस तोरगा लाइकाई की क्लब तगे होरकान एसोसिएशन तगे होरकान डेडिकेशन अमग लोइना होनबिद्रगदी ngasi की नेशनल मयाम पुथोइबा इंटरनेशनल पुथोइबा ओलंपियन मैम पुथोइबसी ओइरोय ग्रासरूट की ऑनरशिप दिना कोइनी एसोसिएशन के लीडरशिप मैम पुनम इगाइ कुनबुचत मणिपुर की पुवारीदा अमंब नुमित ओइना लेहौरगदबा वाक्चिंग की कुलहमदोइनी पानबा नुमित थोकिबा पुया मै थाबकी थौदोका मरी लेनना ngasi tongan-tonganba mahaisang 30 romda mahairoisingna amuba bet khetuna amadi mahaisang singda salai teret ki phiral tangkhai chingthaduna awaba fongdokre ipa ipu singna thambiramba mangkhaba puya singbu nohungnana hingat hamduna khunai asigi asengba saktam sagatpa ngamnaba punna honaminasi haina Council of Higher Secondary Education Manipur ge Secretary CH Birena fongdokre wafam asi International Observation Committee on Puya Maithaba Ikop Kanglei Pakna Sinduna numit humni chukna chathagadaba Black Day Observation hokdokpaga mari leinana ngasi sekta da leiba Eternal Spring English School da pangthokhiba thorumda CH Birena haikibani aikoi gi pukai sing asi mai thaduna manghankhre haina leithokpagi muhutta matau karamna lairik sing asi bu nahongnana hingat hindadagi haina khanabagi matam oire haiki NHIDCL na National Highway 102 Imphal More lambi sembagi thabak changsiliba asigi saruk ama oiriba Wangjing Kaithel mamangda hana road median hapa loikraba mafam amada haukiba ahingda GR Infra Projects Limited ki gari laklaga cement haizinduna nauna lambi thingzilambadagi koi saunaraba miyamna ayukta tholaktuna irang haurakre lambi tawkhaikhre tungda Thobal District Police ki team ama laktuna DC ga wari sanabiyu lambi tawkhaiba tawbiganu haiduna irang tawduna lambi tawkhairamba singadu tankhaiki khongjang aduda saruk yakhibi Kaithel phambi amana phongdorakpada ahingda laklaga mafam asigi road median thingzilamba asi maram chade lambi asida Technopol District ki khulsing yauna Wangjing Kairembikok amadi Salungphamna chingba khul kaya marungi tholakpham lambi oiribani khulsing asigi tholakpa singadu khongjom tana chatlaga gari mamai layu hairibra Kaithel manunglomda maihau langpok thoklabadi mai kannanaba lakpa gari adusu khongjom tana chatpa taribra haina hangladuna DC Thobalna mafam asida laklaga tawriba mawong asi maram chai chade haidu yengbiyu haiki hana semba puloi loiduna zebra crossing fauba hapa loikraba khun gaya marungi thoklakpam asibu maram chadana thingjenba haibasi laibak thibani thingbanena thinglagadi DC office mamang SP office mamang IRB mamang amadi hairok lamkhai gi area se su thingjenbiro hairaduna khun gaya gi mioi lakhen bagi thoklakpam
buna thinglaga maram su chadaba mayam amana thingdaba haibasi jingnaba fawi mafam asida miyamna irang hawragliba asi chummi chumde haibadu DC masa laklaga amuktang yengbiyo haiki akwai bazar sidai akwai gi jabra coaching taraba loina loiraba pot asida moina matik thingjalami se niyom sade haina akwai ke thin bi mayamna thuai bani kari marang gi no haibada hawdisi wangjing asida mai hawra po ma thokba matamda thawandagi hudi phiarbi ge lakadani kadai da sakhongom nei laga moina lairakadara nadigi akwai ni seida pot ama puraga lakwa matamda akwai gari to sida thamme ifa tanu salga mamai lairakadara sigi asoiba mayam jele lairakwa matamda ke thin bi mayamna masi loida soire haidan akwai na thugai bani ana di silak piu WhatsApp jangan si akwai na hita irang hawi haibu su tabi kan niyom sada bagi akwai na katin bi mayam hawraga thugai bani masi aduna ahin no ai dabu kari marang gin na hangai mo akwai na masi thingi haiba tar badi chap chana thingbi garo japra coaching targa mafam thama mafam je kari gi ahin pung amani da moina mafam ase bilamati targa ano torom ba ba loi da moina da thung sabadu na ni jalami kari gi no ba masi yaning de aduna di silaga masi WhatsApp jangan ji di silapi Thobal Commando amasung 13 suba Assam Rifles ki apunba team amana ngasi Thobal district ki Phundrai area dagi aina thingkraba lalholu pripa ki gadarana kotlai ga konana phare hairi pharaba kedar adudi hairok patri ngaroktel kuman lekai digi mangle maitai Elias Budi jai kontra taruk apokpa en kalama kawe hairi mangondagi magazine ga konana .32 ki pistol ama yauramki hairi police dagi pangba pau amagi matung ina ngasi numidung matung pung amarom helakpada Phundrai area da aina thingkraba lalholu khara leire haiba akhanaba pau ama fangbadagi Thobal SP Jogesh Chandra Haubizam ki meeting makhada Thobal ki additional SP Okramcha Wangkhomba amadi Commando OC ke Nitaranjan na luchingba apunbati mamana changsinduna thibu humagi thabak chathabada mahak Phundrai awang lekai digi fagatpa ngamkibani hairi Pharaba miyoi asi makhataba wahang pahunggidamak Khongjong Police Station da sinakre hairi Cultural Workers and Activists Forum CWAF Manipur gi Mangarak Suba Foundation Day ngasi Kakching Phausupat Laikai da leiba Library and Information Center Kakching gi Auditorium da pangtokhibaga loinana Numinini Chathagadaba Anirak Suba CWAF Festival 2023 su haudokre Tauramatuda Kakching Assembly SC gi MLA Mayang Lambam Rameshwar Cultural Workers and Activists Forum Manipur gi President Buddha Jingtham Sahitya Academy Awardee Khetri Birana Athoiba Mithung Singh Oiki Cultural Workers and Activists Forum asi karamna likhatkiba kari thabak paikhatli haibagi maramda amadi ngasidagi hauriba festival asigi matangda forum gi General Secretary RK Sanadombana Marifchumba wafam phongdoki hayeng phawba tathagadawriba anirak suba CWAF Festival 2023 asigi ngasi ahoba nimita Liberty Theatre Kakching gi artist kangbuna Kakching harauba Leanda Folk and Classical Academy Imphal gi kabui jagoi loinana Kunjalata Dance Performing and Research Center Kakching gi Khambathubi jagoi amasung Krishna Bandana uthi Numit mangani chupna chathagadaba Tripura gi Aboynagar Puthiba lai harauba thoram ngarangdagi hokre Tripura lenga ki ICA gi matenga loinana pangthokliba lai harauba hudokpagi thoram aduda Kendra gi Mantri Pratima Bhaumik Manipur gi Rajya Sabha gi MP Laisemba Sana Jauba Tripura gi MP Revati Manipur Culture University gi Vice Chancellor Gunindro Nachingba Maroiba Miyoi Kayana Saruk Yaki Thauram gi Manung Channa Makhal Kaya gi Nati Oiba Jagoi Thang Tana Chingba Su Utki